असुमना मतमदी चटखिबना चाय इसिंग चाबा लोइरगा पुनसिबगा जेम्स कना कोइथो उजे हाइदुना सुमलाए चिंग्यागी नामीबा नुसितने यैरकपदा नुजागी लमहिनबी समलांगदुसु मनिंग तमना हाइना हुमदुना सनरी सेनबा ngamdraba mangauthiba samlang kharadi नुजागी माइथोंदा तारी लाइजा तारकलिबा मसाई सिंगदु मखुत मचादुना खमजिनबा होनरी पुनसिबा लाइजदा ममित कुप्तना येंगली अतोपा मफमदा ममितु चोइथोकते अदुना चत्तौबा लंबीददी चत्रदुना लंबी मपानदा लैरिबा खोंबान मचादुदा खोंफम चाहौद्रदुना तुसिल्ली जेम्स अमदी लेंबीदी पुनसिबगी मवोंदुदा वांथखैनुई मरक्तुदा लाइजसु यावसिल्लई कैनुइदे लंबीददी चत्रदुना खोंबानदुदा कै लेगे जेम्ससु मतेंग पांगसिल्लई ngасai lakpadoine ai yengi yawni yengbani ibo nang nga yam choppa mi male asi hairaga punsibada michi khachile punsibana kaino mi uhodabaine kaide nga nu sidabo yare bo nang tawrido ai loi khangi nangi thamoi ta horido sida natro asi hairaga sitha sitha no e lembi su yawsile lai jadi ahumduda yengduna adum le punsibana कहीं बाय लोई चोले अमदा चिंखलो नयादु हिगत लेरनो जेम्स नोकपदु लेपलगा पुनसिबबु चिंखतपि हलसे सिदि याद्रे हे लाइजदु तपना खुमलाए होय हलसे लेंबे नोइददि फी लेरमरोय अखोय ताचौगी ददासिदा चादोबा लेये अदु होंदो हलसिको लाइजनगा अदुमना हायरकपदुदा पुनसिबदि लोइरे अमुक तोइबा मथुम मरांग हौरे पुनसिबगी मवोंदु खंगबा मागी मरुपतुना नंग सिदा लेहौरगे हाइब्रो इताव इबुंगो ए कइनो हंदोइनी नत्रदि अखोय पलेमना लान तौबदा लोइनी अदुदि इते हलजे थेंगसु थेंगे असुमना मरीदु हलए अदुगा लाइजगी मबुंगी फिरोन सेटलगा पुनसिबदु हनख्रे लंबीदा गाड़ी थौना थौना जेम्सना इताव कइनो याम अंगांग माले माने सही तरा तुटा ड्रेस सुदंगायम किनी हंदक 11 कादुनी इश बा अंगांग सिदा नंगावनी ने हा अंगांग वैसु अइना सुकुइना थेंगनरकपा उरकपा तिनरकपा नुपीदा मादौना लेंबा इंगबा यावदे ngaraangta thengnabi oirasu aigi thamoi hukhre bai yai yai aina yai ko ado bai nang akhoi college taminabi soni haibiduna aduk tanabado yadrise angang se ngai boi tare ne ha इस यारेबो अदु नुपीदो कोइदे सरुक अयुंगा पंजारोय पुनसिबगी मवोंगदुदा जेम्स नोए असुमना वाथि खरा ngang दुना लाकपना जेम्स होगी थोंगान योरदुना लेहौरे पुनसिबसु मयुमदा हलए पुनसिबा इसे nganglगा इमुंगदा चंगलकपगा ममागा हेक थेंगनरे बिना मचादा मुन्ना येंगे कइनो बुंगो नफिदुना काइदे सलैबा पुनसिबा थवा इसा सादना ओ खोंबांदा तारुरे अदुइनी कदौरगे पलेम बिना इसौ कन्ना लांगे नते नंबु काइदा चलुगे हाइबनीदा लोइना चोलगा हलैसिबो अदुगा सेलैदुना कनागी फिनु हाइबनी नंबो अस इमा खोंबांदा तासनबैनेबा वाना वाबने याम ngange ngakta पोथागे स्वाइदा लांगनो नंगना तौथोरपसिमाबको जुट चादबा ngakta इबुंगो नंग असी हायरमलगा बिना मचागे कादगी थोखरे पुनसिबा ममा थोखिबगा फमुंगदा लोंगना हिपलगा ngasai फोनदा लोना कापखिबा लाइजगी फोटो दु येंगलगा नोकफेट तवी अदुगा मचिंदा सोली अंगांग मचा नंगसे असुक नुंसिरिसिबु कैगिनो मसा ताक्तना नुंसिबसिसु नुंगाइ हे असी हायरगा पुनसिबा मथंता नोई पुनसिबा लंबी सांगना गाड़ी थौरुबगा इसिंग चोटलुबगना वारा माले ngahak manglamlaga tumthakre bina nungdangi cha ising loiraduna machagi kada lae bungo bungo chak loire charge la one haima tumkhra male ne masidiba asi hairaga machagi masanomduna haudui bungo chak charge la omi punsiba uirum ash ima kaino no ngalabo yangali ngahak ta tumkhigeba बिना मचादा खुपांगना सेट लाउना थारगा कइनो ने मसिबो ngaurabo nungdang ne hojikse
ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯅ ꯄꯨꯟꯁꯤꯕ ꯃꯃꯤꯠ ꯈꯪꯁꯤꯡ-ꯁꯤꯡꯉꯤ ꯏꯃꯥ ꯑꯩꯗꯤ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯂꯥꯛꯑꯒꯦ ꯀꯨꯝꯃꯝꯃꯣ ꯁꯠ ꯂꯥꯛꯑꯣꯀꯣ ꯅꯄꯥ ꯉꯥꯏꯍꯧꯔꯕꯅꯤ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯃꯥꯏ ꯃꯤꯠꯆꯦꯝꯗ ꯇꯥꯔꯛꯈꯤꯒꯦ ꯃꯤꯠ ꯁꯤꯡꯅꯕ ꯃꯈꯥꯗ ꯕꯤꯅꯥ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯊꯣꯏꯕꯅ ꯅꯆꯥꯅꯨꯄꯥꯁꯤꯅ ꯀꯣꯂꯦꯖꯅ ꯀꯃꯥꯏ ꯇꯧꯔꯤ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯄꯁꯤꯗ ꯀꯩꯝꯇ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯐꯖꯅ ꯆꯠꯂꯤꯕꯅꯤ ꯉꯁꯤꯗꯤ ꯃꯅꯦ ꯍꯣꯏꯔꯣꯝꯗ ꯆꯠꯂꯨꯕꯅꯤ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯍꯟꯖꯤꯜꯂꯛꯑꯦ ꯉꯥꯡꯉꯨꯔꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯈꯨꯝꯃꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯁꯤꯗ 11 ꯀꯥꯅꯤꯅ ꯇꯧꯔꯤꯗꯣ ꯀꯃꯥꯏ ꯇꯧꯗꯣꯔꯤꯕ ꯃꯥꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦꯅꯦ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗꯥꯏ ꯍꯥꯏꯕꯅꯤ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏ ꯇꯝꯐꯥꯅ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦꯌꯦ ꯐꯩ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯌꯥꯎꯖꯕꯁꯨ ꯅꯠꯇꯦ ꯃꯊꯟꯗ ꯁ꯭ꯀꯨꯜ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏ ꯑꯅꯤ ꯁꯨꯖꯔꯗꯤ ꯐꯩ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯕꯨꯗꯤ ꯐꯩ ꯑꯩꯈꯣꯏ ꯂꯦꯝꯕꯤꯒꯤ ꯈꯨꯡꯉꯥꯎꯗꯨꯗ ꯃꯊꯟꯇ ꯊꯥꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯦꯝꯕꯤ ꯂꯥꯛꯄꯗ ꯀꯅꯥꯅ ꯌꯥꯎꯔꯛꯇꯣꯏꯕꯣ ꯑꯩꯈꯣꯏ ꯂꯦꯝꯕꯤꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅꯦ ꯃꯃꯤꯡꯗꯨꯕꯨ ꯂꯥꯏꯖ ꯍꯥꯏꯕ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯃꯕꯨꯡ ꯑꯃꯒ ꯂꯩꯌꯦ ꯅꯤꯅꯦꯅ ꯉꯔꯥꯡ ꯍꯥꯏꯔꯛꯑꯝꯕꯅꯤ ꯄꯨꯟꯁꯤꯕ ꯂꯥꯏꯖꯅ ꯃꯣꯏꯗ ꯂꯩꯅꯤ ꯇꯥꯕꯗ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯎꯊꯣꯛꯇꯦ ꯀꯩꯅꯣ ꯏꯃꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ ꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯆꯟꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯅꯆꯟ ꯃꯊꯟꯇ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯑꯅꯤ ꯁꯨꯖꯔꯗꯤ ꯐꯔꯦ ꯑꯁ ꯑꯗꯨ ꯑꯣꯏꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯍꯥꯏ ꯌꯥꯔꯦ ꯆꯥꯛꯇꯨꯝ ꯆꯥꯔꯁꯦ ꯅꯪ ꯉꯥꯏꯕꯗ ꯏꯪꯈꯤꯕꯅ ꯍꯥꯜꯂꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯅꯥ ꯃꯆꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯤꯁꯤꯜꯂꯤ ꯄꯨꯟꯁꯤꯕ ꯆꯥꯛꯇꯨ ꯂꯧꯔꯒ ꯆꯥꯕ ꯍꯧꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯏꯁꯧ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯡꯉꯤ ꯑꯣ ꯇꯥꯅꯤꯡꯗ꯭ꯔꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯛꯑꯅꯨ ꯊꯣꯏꯕꯅ ꯌꯥꯔꯦ ꯅꯃꯥ ꯅꯆꯥ ꯆꯥꯛ ꯆꯥꯗꯧꯗꯣ ꯇꯨꯃꯤꯟ ꯆꯥꯅꯔꯣꯀꯣ ꯋꯥ ꯉꯥꯡꯅꯔꯛꯀꯅꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯣꯏꯕꯅ ꯉꯥꯡꯉꯛꯄꯗꯒꯤ ꯇꯨꯃꯤꯟ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯅꯔꯒ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯍꯤꯞꯅ ꯐꯣꯟꯗꯨ ꯃꯦꯠꯂꯤ ꯑꯗꯨꯒ ꯋꯥꯆꯦꯞꯇ ꯆꯪꯉꯒ ꯁ꯭ꯇꯦꯇꯁ ꯑꯃ ꯊꯥꯒꯠꯂꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯁꯦ ꯀꯔꯝꯅ ꯐꯥꯎꯔꯛꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯀꯅꯥꯁꯨ ꯏꯟꯁꯤꯜꯂꯨꯕ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯈ꯭ꯔꯦ ꯑꯉꯥꯡ ꯃꯆꯥ ꯃꯤꯅꯤꯠ 2-3ꯒꯤ ꯃꯇꯨꯡꯗꯅꯤ ꯖꯦꯝꯁꯀꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯌꯥꯔꯦ ꯏꯕꯣ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯏꯔꯥꯡ ꯇꯧꯔꯨꯅꯨ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯊꯃꯣꯏ ꯉꯥꯎꯍꯜꯂꯤꯕ ꯂꯩꯔꯥꯡꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯃꯊꯪ ꯃꯔꯨꯞꯁꯤꯡꯒꯤ ꯃꯦꯁꯦꯖ ꯂꯥꯛꯏ ꯄꯨꯟꯁꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯍꯜꯂꯨꯗ꯭ꯔꯦ ꯆꯠꯊꯣꯛꯎꯕꯒꯤ ꯋꯥꯔꯗꯨꯅ ꯑꯗꯨꯝ ꯐꯣꯟꯗꯨ ꯗꯇꯥ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕꯁꯨ ꯌꯥꯝ ꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯆꯠꯇꯧꯕ ꯀꯨꯏꯗ꯭ꯔꯀꯥꯟꯁꯤꯗ ꯅꯪꯅ ꯏꯁꯧ ꯑꯁꯨꯛ ꯂꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯑꯣ ꯆꯠꯅꯤꯡꯉꯛꯇ꯭ꯔꯦ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯉꯁꯤ ꯊꯥꯕꯤꯌꯨ ꯍꯥꯏꯗ꯭ꯔꯦ ꯑꯩ ꯂꯥꯏꯖꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯆꯠꯄꯩ ꯄꯣꯠ ꯆꯩ ꯀꯩ ꯋꯥꯠꯂꯤꯒꯦ ꯍꯪꯕꯤꯔꯨꯒꯦ ꯅꯁꯥꯒꯤ ꯕꯣꯡ ꯂꯣꯏꯁꯟꯅꯤ ꯈꯪꯗꯕ ꯅꯪꯅ ꯍꯩ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯂꯦꯝꯕꯤ ꯉꯥꯡꯉꯤꯕꯒꯗꯨ ꯇꯥꯁꯤꯟꯅꯗꯒꯩ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯃꯆꯟꯕꯨ ꯀꯧꯔꯛꯏ ꯂꯥꯏꯖꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯇꯥꯆꯧ ꯑꯁꯥꯏꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯥꯆꯧ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯀꯩꯀꯩꯅꯣ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯆꯦ ꯊꯥꯖ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯆꯠꯊꯣꯛꯀꯅꯨꯀꯣ ꯍꯣꯏ ꯇꯥꯆꯧ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏ ꯇꯥꯆꯧ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯁꯥꯏꯐꯥꯎꯗ ꯆꯠꯂꯨꯒꯦ ꯅꯪꯁꯨ ꯂꯥꯛꯑꯕꯅꯤꯅ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ ꯇꯥꯆꯧ ꯊꯣꯛꯎꯈꯤꯒꯦ ꯍꯣꯏ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯖꯥ ꯁꯤꯡꯖꯨ ꯆꯥꯁꯦ ꯌꯥꯏꯌꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯊꯥꯖ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯕꯦꯝꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ ꯂꯥꯏꯖꯅ ꯎꯔꯗꯨꯅ ꯀꯧꯔꯛꯏ ꯆꯦ ꯊꯥꯖ ꯂꯥꯛꯏꯔꯣ ꯊꯥꯖꯅ ꯍꯣꯏ ꯅꯪ ꯑꯥꯗ ꯏꯝꯐꯥꯜꯗ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯗ ꯅꯪꯒꯤ ꯀꯩꯀꯩꯅꯣ ꯄꯨꯔꯛꯏꯅꯦ ꯂꯦꯝꯕꯤꯅ ꯏꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯈꯛꯇ ꯄꯨꯔꯛꯏ ꯀꯥꯏꯅ ꯑꯩꯒꯤꯗꯤ ꯌꯥꯎꯕꯤꯔꯛꯇꯕ ꯃꯥꯜꯂꯦ
ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖ ꯕꯦꯝꯃꯒ ꯄꯨꯟꯅ ꯅꯣꯛꯏ꯫ ꯊꯥꯖꯅ ꯂꯥꯏꯖ ꯅꯕꯥꯅꯤꯗꯤ ꯑꯃꯠꯇꯅꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯁꯨ ꯂꯥꯏꯖ ꯈꯛꯀꯤ ꯍꯥꯏꯗꯨꯗꯤ꯫ ꯕꯦꯝꯗꯨ ꯅꯣꯛꯑꯒ ꯅꯪꯒꯤꯗꯤ ꯑꯩꯅ ꯄꯨꯔꯛꯑꯦ ꯂꯦꯝꯕꯤ꯫ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯅꯦꯕ ꯆꯦ ꯕꯦꯝꯗꯅꯤ꯫ ꯑꯗꯣ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯛꯑꯣ, ꯁꯤꯗ ꯐꯝꯊꯔꯛꯑꯣ, ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ, ꯑꯩꯈꯣꯏ ꯂꯥꯏꯖꯅ ꯁꯨꯔꯤꯅꯦ꯫ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯊꯥꯖ ꯍꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯂꯥꯏꯖ ꯍꯣꯏꯅ ꯆꯠꯀꯗꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖ ꯃꯕꯨꯡꯗꯨ ꯃꯊꯟꯇ ꯂꯩꯍꯧꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯤ꯫ ꯃꯥ ꯃꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯤ ꯆꯠꯅꯤꯡꯗꯕꯅꯤ꯫ ꯂꯥꯏꯖ ꯃꯕꯨꯡꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯀꯩꯀꯩ ꯌꯦꯡꯗꯨꯅ ꯁꯨꯗꯣꯛꯄꯤꯔꯝꯃꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯌꯥꯔꯤꯃꯤ, ꯅꯪꯒꯤ ꯆꯠꯄꯒꯤ ꯄꯣꯠ ꯆꯩꯗꯨꯝ ꯂꯣꯏꯁꯜꯂꯨ꯫ ꯇꯥꯆꯧ, ꯑꯩ ꯆꯠꯈ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯕꯤꯅꯤ? ꯑꯗꯨꯅ ꯁꯨꯗꯣꯛꯄꯤꯔꯝꯃꯤꯅꯦ꯫ ꯑꯗꯨꯕꯣꯕ ꯋꯥꯔꯅꯤ ꯍꯥꯏꯕ, ꯅꯪꯅ ꯇꯧꯔꯤꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯦ꯫ ꯋꯥꯗꯦꯗ ꯇꯥꯆꯧ, ꯑꯗꯣ ꯉꯔꯥꯡꯗꯣ ꯆꯦ ꯊꯥꯖ ꯂꯥꯛꯑꯝꯃꯤ, ꯑꯩ ꯇꯝꯕ ꯀꯥꯎꯔꯦ꯫ ꯇꯥꯆꯧꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯀꯩ ꯑꯃꯨꯛ ꯄꯤꯔꯝꯃꯤꯅꯣ? ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯅꯨ, ꯃꯤꯅ ꯅꯣꯛꯅꯅꯦꯁꯦ ꯌꯥꯗꯦꯕ꯫ ꯇꯥꯆꯧ, ꯆꯦ ꯊꯥꯖꯁꯦ ꯌꯥꯝ ꯐꯩꯀꯣ, ꯑꯩꯈꯣꯏꯒꯤꯁꯨ ꯃꯌꯥꯝ ꯍꯣꯠꯅꯕꯤꯀꯣ, ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯩ꯫ ꯇꯥꯆꯧ, ꯅꯪ ꯆꯦ ꯊꯥꯖꯗ ꯆꯩꯕꯤꯅꯨꯀꯣ, ꯑꯩ ꯂꯩꯇ꯭ꯔꯗꯤ ꯃꯥꯅꯁꯨ ꯇꯥꯆꯧꯒꯤ ꯆꯥꯛꯀ ꯊꯣꯡꯕꯤꯔꯤꯗꯣ ꯅꯨꯡꯁꯤꯗ꯭ꯔꯣ? ꯇꯣꯝꯊꯤꯟ ꯃꯆꯟꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯉꯥꯡꯂꯤꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥꯏ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯟꯅ ꯌꯥꯗ꯭ꯔꯗꯤ ꯉꯥꯡꯉꯔꯣꯏꯁꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯦꯝꯕꯤ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯁꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯂꯥꯏꯖꯥ, ꯐꯤ ꯁꯨꯔꯤꯔꯣ? ꯍꯣꯏ, ꯑꯩ ꯆꯠꯇꯧꯔꯕꯅꯤꯅ ꯈꯔ ꯁꯨꯗꯣꯛꯄꯤꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦꯁꯦ, ꯅꯊꯟꯗ ꯋꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯊꯔꯛꯏ꯫ ꯌꯥꯔꯅꯤꯅꯦ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯕ, ꯅꯪ ꯑꯁꯤꯗ ꯐꯝꯃꯣ, ꯂꯥꯛꯄꯒ ꯊꯕꯛ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯑꯦ꯫ ꯂꯦꯝꯕꯤ ꯂꯥꯏꯖꯅ ꯉꯥꯡꯉꯤꯗꯨ ꯇꯥꯗꯈꯩ ꯇꯣꯝꯊꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯃꯣꯆꯣ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯔꯨꯆꯣꯅ ꯂꯥꯛꯏꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯀꯦ꯫ ꯑꯗꯣ ꯇꯥꯆꯧꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯂꯥꯛꯂꯒꯦ, ꯅꯕꯥꯅꯤꯗꯤ ꯊꯕꯛꯇꯣ ꯂꯣꯏꯕꯒ ꯆꯠꯃꯤꯟꯅꯈ꯭ꯔꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯂꯦꯝꯕꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯗꯣ ꯂꯥꯏꯖ, ꯑꯩꯈꯣꯏ ꯏꯇꯩꯁꯨ ꯂꯥꯛꯍꯧꯋꯦ, ꯑꯩꯈꯣꯏ ꯑꯅꯤ ꯂꯧꯕ ꯂꯥꯛꯏꯅꯤ, ꯑꯍꯤꯡ ꯂꯦꯛꯇꯣꯏꯅꯤ꯫ ꯂꯥꯏꯖꯗꯨ ꯇꯞꯅ, ꯅꯣꯏ ꯏꯇꯩꯗꯣ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯦꯝꯕꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯅꯣꯛꯑꯒ, ꯑꯗꯨꯕꯨꯔꯣ, ꯅꯪꯁꯦ ꯅꯁꯛ ꯐꯖ ꯇꯧꯔꯤꯅꯤ, ꯄꯥꯝꯕꯒꯤ ꯌꯦꯡꯉꯤ ꯑꯣꯏꯔꯝꯅꯤ꯫ ꯂꯥꯏꯖ ꯏꯄꯥ ꯄꯥꯈꯠꯅ, ꯀꯩꯅꯣ ꯂꯦꯝꯕꯤ, ꯇꯥꯆꯧ ꯇꯥꯅꯤ꯫ ꯑꯁ, ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯃꯤ ꯏꯝꯐꯥꯜ ꯅꯨꯄꯤ ꯐꯖꯕ ꯃꯌꯥꯝ ꯂꯩꯗꯨꯗꯤ꯫ ꯑꯣꯅꯦ, ꯏꯝꯐꯥꯜ ꯅꯨꯄꯤꯅꯅꯦ ꯑꯩꯈꯣꯏ ꯏꯇꯥꯗꯤ ꯀꯩꯁꯨ ꯇꯥꯗꯦ, ꯃꯣꯏꯗꯧꯅ ꯀꯦꯔꯗꯤ ꯅꯪ ꯃꯣꯏꯒꯤ ꯐꯤꯂꯝ ꯀꯨꯝꯕꯤ ꯁꯣꯃꯥ ꯕꯂꯥ ꯕꯤꯖꯨꯅꯒ ꯍꯦꯜꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯛꯅꯩ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯈꯤꯇꯪ ꯍꯥꯏꯕꯒ ꯍꯦꯟꯖꯤꯜꯂꯛꯄꯤꯗꯣ ꯇꯧꯅꯨ꯫ ꯑꯗꯣ ꯂꯦꯝꯕꯤ, ꯅꯪꯗꯤ ꯐꯩ, ꯑꯩꯗꯤ ꯃꯤ ꯃꯌꯨꯝꯗꯅꯤ ꯂꯩꯔꯨꯗꯣꯏꯁꯦ꯫ ꯂꯦꯝꯕꯤ, ꯑꯩ ꯌꯥꯝ ꯇꯜꯂꯤꯕꯨ꯫ ꯏꯁ ꯏꯕꯦꯝꯃ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ, ꯑꯩꯒꯤ ꯃꯃꯣꯗꯤ ꯅꯪꯒꯤꯁꯨ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯑꯩꯁꯦ ꯃꯤꯇꯣꯞꯅꯤ ꯈꯜꯂꯤꯔꯣ? ꯍꯣꯏꯕ, ꯑꯗꯣ ꯅꯣꯏꯗꯤ ꯏꯃꯥ ꯕꯕꯥ ꯂꯣꯏ ꯂꯩꯀꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯇꯥꯆꯧ ꯃꯊꯟꯇ ꯂꯩꯍꯧꯗꯣꯏꯅꯤꯀꯣ? ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯕꯕꯥ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯂꯦꯝꯕꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯅꯧꯔꯕꯤ ꯈꯖꯥꯏꯗꯨꯗ ꯄꯤ ꯃꯔꯤꯛ ꯃꯔꯤꯛ ꯈꯔ ꯆꯦꯟꯊꯔꯛꯏ꯫ ꯂꯦꯝꯕꯤꯅ ꯂꯥꯏꯖꯕꯨ ꯊꯦꯝꯖꯤꯟꯕꯤ, ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯅꯪꯒꯤ ꯅꯠꯇ꯭ꯔꯣ ꯂꯥꯏꯖ? ꯁꯦ, ꯀꯞꯀꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ, ꯅꯪꯅ ꯀꯞꯄꯗꯤ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦꯕ꯫ ꯂꯥꯏꯖ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯍꯣꯏ, ꯀꯞꯂꯔꯣꯏꯕ, ꯅꯪꯁꯨ ꯀꯞꯅꯨ, ꯑꯩ ꯀꯞꯄ ꯇꯣꯛꯑꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯃꯛ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯩ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯃꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯅꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯂꯥꯛꯏ, ꯑꯗꯨꯒ ꯎꯔꯥꯎ ꯊꯔꯥꯎ ꯍꯦꯛꯇ ꯁꯨꯃꯥꯡꯗꯩ ꯂꯧꯊꯔꯛꯏ꯫ ꯅꯣꯏ ꯑꯅꯤꯗꯤ ꯍꯨꯔꯥꯜ ꯂꯅꯥꯗ ꯌꯥꯝ ꯇꯧꯔꯝꯃꯤꯅꯦ꯫ ꯀꯩꯅꯣ ꯃꯨꯊꯤ, ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ? ꯃꯩꯇꯠꯄꯦ, ꯌꯥꯝ ꯐꯥꯎꯕ꯭ꯔꯥ? ꯅꯌꯨꯝꯁꯨ ꯅꯠꯇꯅ, ꯑꯩꯁꯨ ꯌꯨꯝꯕꯨꯅꯦ, ꯅꯪ ꯍꯧꯅꯨꯍꯦ ꯃꯨꯊꯤ꯫ ꯑꯩꯅ ꯍꯧꯕ꯭ꯔꯥ, ꯅꯪꯅ ꯍꯧꯔꯒ? ꯑꯅꯤꯗꯨ ꯑꯃꯨꯛ ꯈꯟꯅꯔꯛꯂꯅꯤ ꯈꯪꯕꯅ ꯂꯥꯏꯖꯅ, ꯍꯧꯔꯕ ꯑꯃꯨꯛ ꯅꯣꯏ ꯑꯅꯤꯒꯤ ꯎꯅꯕ ꯌꯥꯗꯕꯤꯗꯣ? ꯃꯥꯅ ꯍꯥꯟꯅ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯔꯛꯑꯒ ꯃꯩꯇꯠꯄꯤ ꯍꯥꯏꯅꯤ꯫ ꯀꯔꯤ, ꯅꯪꯅ ꯃꯨꯊꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯅ, ꯑꯁ ꯌꯥꯔꯦꯕ, ꯅꯣꯏ ꯑꯅꯤꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯄ꯭ꯔꯦꯝ, ꯀꯩ ꯍꯥꯏꯒꯦ, ꯅꯪ ꯂꯥꯛꯏꯕꯣ?
ꯅꯣꯏ ꯑꯅꯤꯗꯤ ꯏꯝꯐꯥꯜꯗ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯅꯦ ꯑꯩꯉꯣꯟꯗꯒ ꯀꯩꯁꯨ ꯍꯥꯏꯗꯦꯅꯦ ꯂꯦꯝꯕꯤꯅ ꯅꯪꯉꯣꯟꯗꯗꯤ ꯀꯩꯗꯧ ꯍꯥꯏꯗꯣꯏꯕ ꯅꯊꯧ ꯂꯩꯕ꯭ꯔꯥ ꯂꯩ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯕ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯅꯪ ꯅꯨꯄꯤ ꯀꯥꯏꯅ ꯏꯕꯥꯅꯤ ꯀꯝ ꯀꯥꯟꯗ ꯀꯣꯏꯅꯩ ꯍꯥ ꯑꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯣꯏꯕꯩ ꯀꯣꯏꯅꯗ꯭ꯔꯤꯕ ꯈꯔ ꯂꯩꯔꯒ ꯀꯣꯏꯅꯗꯣꯏꯕ ꯍꯤꯡꯆꯥꯕꯤ ꯂꯦꯝꯕꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯍꯦꯛꯇ ꯍꯣꯠꯆꯤꯜꯂꯒ ꯄ꯭ꯔꯦꯝꯒꯤ ꯃꯁꯝꯗꯨ ꯐꯣꯏꯗꯔꯛꯏ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯐꯨꯅꯔꯛꯏ ꯍꯤꯡꯆꯥꯕꯤ ꯃꯋꯥꯗ ꯐꯨꯕꯤ ꯑꯐꯥꯎꯕꯤ ꯊꯥꯗꯣꯛꯑꯣ ꯅꯥꯏ ꯍꯥꯏꯕ ꯃꯋꯥꯗ ꯐꯨꯕ ꯐꯠꯇꯕꯅꯦ ꯂꯥꯏꯖ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯩꯅꯣ ꯂꯦꯝꯕꯤ ꯑꯝꯇ ꯊꯥꯗꯣꯛꯎꯁꯦ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯂꯥꯏꯖꯥ ꯑꯝꯇ ꯈꯥꯝꯃꯣ ꯑꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯆꯤꯔꯥꯏ ꯇꯥꯡꯕ ꯇꯥꯔꯦ ꯍꯥꯏꯃꯤ ꯅꯪꯕꯣ ꯀꯔꯤꯒꯤ ꯈꯥꯝꯕ ꯍꯥ ꯀꯔꯤꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯪꯗ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯍꯥꯠꯇꯣꯛꯑꯒꯦꯗꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃꯅ ꯑꯃꯨꯛ ꯀꯟꯊꯔꯛꯏ ꯂꯥꯏꯖ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯃꯤ ꯂꯦꯝꯕꯤ ꯀꯩꯅꯣ ꯁꯤꯔꯅꯤꯌꯦ ꯁꯦ ꯇꯣꯛꯑꯣꯕ ꯄ꯭ꯔꯦꯝꯁꯨ ꯍꯟꯗꯦ ꯑꯃꯨꯛ ꯃꯆꯤꯟꯗꯨ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯃꯃꯤꯠꯋꯣ ꯃꯅꯥꯋꯣ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯂꯦꯝꯕꯤꯅ ꯅꯪ ꯃꯇꯨꯡ ꯍꯦꯛ ꯍꯧꯔꯛꯎ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯝꯕꯤꯗꯨꯅ ꯄ꯭ꯔꯦꯝꯒꯤ ꯂꯥꯏꯕꯛꯇ ꯊꯤꯜꯂꯤ ꯌꯥꯔꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯍꯦꯛ ꯈꯠꯅꯩ ꯃꯁꯤ ꯀꯩꯅꯣꯝꯅꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯅꯪ ꯑꯃꯨꯛꯁꯨ ꯇꯧꯔꯛꯎꯔꯥ ꯅꯪ ꯌꯥꯔꯦ ꯄꯦꯜꯂꯦ ꯑꯗꯣ ꯅꯣꯏꯅꯤ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯅꯦ ꯂꯥꯏꯖꯅ ꯍꯣꯏ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯩꯗꯣꯏꯅꯦ ꯅꯪꯗꯤ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯝꯗꯥꯏꯗ ꯂꯥꯛꯀꯦ ꯅꯣꯏ ꯑꯅꯤ ꯀꯥꯏꯗ ꯇꯝꯗꯣꯏꯅꯣ ꯇꯤꯖꯤꯗ ꯅꯪꯗꯤ ꯑꯩꯗꯤ ꯁꯤꯁꯤꯗ ꯇꯝꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤꯀꯣ ꯂꯩꯗꯣꯏꯅꯦ ꯂꯩꯔꯛꯀꯅꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯌꯦꯡꯗ꯭ꯔꯗꯤ ꯅꯪ ꯀꯅꯥ ꯌꯦꯡꯒꯦ ꯍꯥꯏꯅꯣ ꯅꯨꯄꯤ ꯏꯔꯥꯡꯒ ꯇꯧꯅꯨꯍꯦ ꯅꯈꯣꯡ ꯇꯦꯛꯆꯅꯤ ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯅꯥꯗ ꯊꯝꯕꯤꯕꯅꯤ ꯀꯣꯏꯗꯣꯔꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯌꯥꯔꯦ ꯃꯤ ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯑꯗꯣ ꯄ꯭ꯔꯦꯝ ꯅꯪꯁꯨ ꯂꯦꯝꯕꯤ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯣꯏ ꯌꯥꯏꯌꯦ ꯏꯁ ꯊꯤꯕꯨꯡ ꯈꯨꯂꯥꯎꯗꯣ ꯂꯥꯛꯄꯤꯅꯨ ꯆꯦꯡ ꯂꯩꯇꯦ ꯏꯕꯦꯝꯃ ꯐ꯭ꯔꯤꯗ ꯆꯥꯕꯤꯔꯣꯏ ꯆꯦꯡ ꯄꯨꯔꯛꯀꯦ ꯑꯍꯨꯝꯗꯨ ꯈꯟꯅꯗꯨꯅ ꯂꯦꯝꯕꯤ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ ꯇꯣꯝꯊꯤꯟꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯂꯩꯍꯧꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯄ꯭ꯔꯦꯝꯁꯨ ꯇꯣꯝꯊꯤꯟꯒ ꯂꯥꯏꯖꯒꯅ ꯊꯤꯟꯕꯤꯔꯝꯂꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯍꯣꯏ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯁꯤꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯦꯡꯉꯅꯤꯅꯦ ꯂꯣꯏꯁꯤꯜꯂꯣ ꯐꯖꯅ ꯀꯩꯀꯩ ꯋꯥꯠꯂꯤ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯨꯀꯣ ꯆꯤꯊ ꯅꯥꯟꯗꯕ ꯑꯃꯨꯛ ꯌꯥꯎꯅꯤ ꯂꯦꯝꯕꯤ ꯍꯣꯏꯁꯨ ꯂꯣꯏꯔꯝꯂꯅꯤ ꯑꯩ ꯉꯥꯏꯔꯦ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯑꯩꯁꯨ ꯂꯧꯕꯨꯛ ꯆꯠꯀꯗꯣꯏꯅꯦ ꯂꯥꯏꯖ ꯃꯕꯨꯡꯅ ꯀꯧꯔꯛꯄꯗꯨꯗ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯑꯒ ꯂꯣꯏꯔꯦ ꯇꯥꯆꯧ ꯆꯠꯂꯝꯗꯥꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒ ꯈꯣꯏꯔꯝꯂꯕꯣ ꯅꯪꯕꯣ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯐꯣꯇꯣꯁꯤꯗ ꯑꯃꯨꯛ ꯈꯣꯏꯔꯝꯃꯣ ꯂꯥꯏꯖ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔꯁꯨ ꯈꯖꯥꯏꯗ ꯇꯥꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯑꯗꯨꯒ ꯃꯕꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯆꯧ ꯅꯆꯟ ꯆꯠꯂꯨꯈꯤꯒꯦ ꯅꯊꯟꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯥꯛꯀꯦꯕ ꯇꯣꯝꯊꯤꯟ ꯃꯆꯟꯕꯨ ꯊꯤꯟꯖꯤꯟꯕꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯆꯠꯂꯝꯗꯥꯏꯗ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯇꯧꯍꯩꯗꯦ ꯏꯆꯟꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯕꯗꯨꯅꯤ ꯅꯕꯨꯡꯅ ꯉꯥꯏꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯟꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ ꯇꯥꯆꯧ ꯉꯁꯤꯗꯩꯗꯤ ꯅꯊꯟꯗ ꯂꯩꯍꯧꯔꯅꯤꯀꯣ ꯇꯥꯆꯧꯒꯤ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯕꯤꯅꯤ ꯐꯤꯗꯤ ꯀꯅꯥꯅ ꯁꯨꯕꯤꯅꯤ ꯑꯗꯣ ꯏꯝꯐꯥꯜꯗ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯇꯥꯆꯧ ꯂꯥꯛꯀꯅꯤ ꯇꯣꯏꯅ ꯂꯥꯛꯇꯣꯏꯅꯦ ꯇꯥꯆꯧ ꯀꯞꯀꯅꯨꯁꯦ ꯂꯥꯛꯑꯣ ꯂꯦꯝꯕꯤ ꯍꯣꯏ ꯉꯥꯏꯔꯝꯂꯅꯤ ꯊꯦꯡꯉꯦ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯟꯕꯨ ꯊꯤꯟꯕ ꯂꯥꯛꯏ